ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯇꯨꯝꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯨ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯏꯆꯥꯁꯤꯡ ꯅꯤꯡꯍꯟꯅꯕ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯏꯈꯨꯠ ꯂꯣꯟꯖꯗꯨꯅ ꯍꯥꯏꯖꯔꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯦ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯤꯅ ꯑꯍꯥꯟꯕ ꯐꯪꯅꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯧꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯦꯅ ꯊꯧꯅꯥ ꯐꯅ ꯉꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯅꯆꯥꯁꯤꯡꯅ ꯉꯥꯛꯆꯔꯔꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯉꯥꯛꯄꯤꯔꯣ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇ꯭ꯔꯦꯅꯤꯡꯁꯨ ꯂꯩꯖꯗꯕ ꯈꯨꯠꯂꯥꯏꯁꯨ ꯂꯩꯖꯗꯕ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯀꯦꯅ ꯆꯣꯡꯊꯣꯔꯛꯈꯤꯕꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯦꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯣꯡꯊꯣꯛꯈ꯭ꯔꯒ ꯃꯐꯝꯗ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯑꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯖꯕ ꯑꯃ ꯊꯝꯈꯤꯕ ꯑꯩꯈꯣꯏꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏꯕꯨ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯅ ꯊꯝꯃꯒ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯃꯣꯏ ꯁꯣꯛꯄꯗꯒꯤ ꯑꯁꯤ ꯐꯤꯔꯦꯞꯁꯦ ꯂꯧꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯣ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯃꯇꯝꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯃꯇꯝꯗꯨꯒꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯈꯤꯒꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯆꯦꯟꯖꯟꯕꯤꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯑꯩꯈꯣꯏꯒ ꯑꯄꯨꯟꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯊꯣꯛꯂꯛꯄꯅꯦꯅ ꯃꯇꯝꯗꯨꯒꯗꯤ ꯀꯔꯤꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯊꯥꯒꯠꯄꯅꯦꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯣꯡꯊꯣꯛꯑꯒ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯀꯅꯥꯅ ꯆꯣꯡꯊꯣꯛꯑꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯇꯧꯔꯤꯕꯁꯦ ꯐꯩ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯕꯤꯈꯤꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯑꯔꯣꯏ ꯁꯪꯉꯔꯣꯏ ꯍꯥꯏ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅ ꯃꯩꯇꯩꯗ ꯌꯦꯡꯁꯤꯟꯅꯔꯗꯤ ꯄꯦꯟꯗꯣꯔꯤꯕꯁꯦ ꯀꯅꯥꯅꯣ ꯀꯨꯀꯤꯅ ꯄꯦꯟ ꯇꯥꯕ ꯑꯗꯨꯒ ꯉꯁꯤ ꯀꯨꯀꯤꯅ ꯕꯣꯝꯕꯣ ꯇꯣꯞꯄꯣ ꯀꯩꯅꯣ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯑꯩꯈꯣই ꯃꯌꯥꯝꯕꯨ ꯉꯥꯛꯈꯤꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯤꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯃꯇꯝꯗꯨꯒ ꯊꯕꯛ ꯇꯧꯈꯤ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤꯕꯅꯦꯕ ꯃꯥꯒꯤ ꯊꯥꯛꯇ ꯂꯣꯏꯅ ꯊꯕꯛ ꯇꯧꯅꯔꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯨ ꯐꯠꯇꯦꯕꯩ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯍꯩꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯂꯩꯈꯤꯕ꯭ꯔꯥ ꯀꯔꯤꯁꯨꯝ ꯂꯩꯇꯦ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯐꯨꯔꯨꯞꯁꯦ ꯀꯟꯒꯦ ꯃꯤꯇꯩ ꯀꯟꯒꯦ ꯏꯃꯥ ꯀꯟꯒꯦ ꯃꯩꯇꯩ ꯏꯆꯥ ꯏꯁꯨ ꯀꯟꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯈꯤꯕꯅꯦꯕ ꯃꯇꯝꯗꯨꯒ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯅꯁꯨ ꯊꯣꯛꯈꯤꯕ ꯅꯠꯇꯦꯕ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯄ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧꯁꯤ ꯑꯣꯏꯔꯒ ꯃꯌꯥꯝꯗꯨꯅ ꯆꯣꯡꯊꯣꯔꯛꯏꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯉꯁꯥꯏ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯣꯡꯊꯣꯔꯛꯏꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯃꯅꯥ ꯄꯤꯒꯦꯅ ꯀꯅꯥꯃꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯆꯣꯡꯊꯣꯔꯛꯇꯦꯕ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯁꯟꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯑꯗꯨꯝꯕꯩ ꯃꯇꯧ ꯃꯑꯣꯡꯗ ꯃꯌꯥꯝ ꯆꯠꯊꯔꯦꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯧꯖꯤꯛ ꯐꯨꯅꯕꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯧꯖꯤꯛ ꯈꯠꯅꯕꯒꯤ ꯃꯇꯝꯔ ꯁꯤ ꯋꯥꯐꯝꯁꯤꯕꯨ ꯊꯝꯖꯒꯦꯕ ꯑꯗꯨꯒ ꯃꯤꯇꯣꯞꯀꯤꯗꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯉꯝꯒꯅꯤ ꯃꯤꯇꯣꯞꯀꯤꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯁꯟꯕꯤꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯅꯗꯦꯕ ꯑꯗꯣ ꯍꯣꯏ ꯂꯣ ꯂꯩꯕꯅꯤꯅ ꯔꯨꯜ ꯂꯩꯕꯅꯤꯅ ꯑꯔꯥꯟꯕꯁꯦ ꯀꯩꯅꯣ ꯑꯔꯥꯟꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯅꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯟꯖꯥꯁꯦ ꯀꯔꯤꯅꯣ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕ ꯅꯠꯇ꯭ꯔꯥꯕ ꯑꯁꯤ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯊꯧꯅꯥ ꯐꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯛ ꯐꯔꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯁꯤꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯀꯌꯥ ꯑꯃꯅꯣ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯅꯥ ꯐꯕ ꯀꯌꯥ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯥꯝꯗꯨꯒꯤ ꯈꯟꯕꯤꯔꯒ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞ ꯖꯥꯇꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯑꯩꯅ ꯈꯨꯔꯨꯝꯖꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯅꯤꯡꯍꯟꯕꯤꯒꯅꯨ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯥꯒꯤ ꯀꯦꯝ ꯊꯥꯗꯣꯛꯑꯒ ꯌꯨꯝꯗ ꯆꯪꯁꯤꯟꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯎꯕ ꯐꯪꯉꯦ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞ ꯖꯥꯇꯤ ꯀꯟꯕꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯑꯁꯨꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯁꯦ ꯑꯗꯨ ꯅꯤꯡꯍꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯗ ꯊꯥꯖꯔꯒꯉꯁꯤ ꯂꯩꯗꯣꯔꯤꯕꯅꯣ ꯑꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯍꯥꯏꯖꯒꯗꯕꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯃꯇꯝꯗꯨꯒ ꯑꯗꯨꯛ ꯀꯟꯈ꯭ꯔꯒ ꯂꯥꯟ ꯃꯇꯝꯗꯨꯒ ꯇ꯭ꯔꯦꯅꯤꯡꯁꯨ ꯍꯩꯇꯕ ꯈꯨꯠꯂꯥꯏꯁꯨ ꯁꯨꯗꯈꯩ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞ ꯖꯥꯇꯤ ꯀꯟꯒꯅꯦ ꯆꯣꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯣ ꯉꯁꯤ ꯑꯆꯧꯕ ꯂꯥꯟ ꯀꯌꯥ ꯂꯥꯛꯑꯒꯁꯨ
mayamna tawgadaba thabak tawragasu arambai tengol matam khudingmokta lepiu awaba kya la abasu nachan akhoi nacha mayam ima mayam na ngasi kappi base arambai tengol gi tamaktani akhoi ngasi chauthok chana akhoi na leiri base matam duga lan matam duga ngaki bado arambai tengol ni aduna arambai tengol ibung ipai cheno mayam da haijaga dabadi ning hanbigano hojiksu asmaina kem dei thado ga yum da chatpa ubase yamna nuaijade yamna penjade loina na state force da su अखोइना हाइजगदबदी अखोइ मसेन अमतनी इफुरुब इजातिनी अखोइ मसेन नुसिनसी अपुन मोइना लेमिनसी असिगी मतांगसिगा अमना सोइग्रबसु अमना सोइग्रबसु अखोइ इचिनाउनि खन्नरगा असि मतांगसिगा मीना तंजा मीना खुदोंग साबा लौगदबा असुंगमै तंजा पिरोइसी स्टेट फोर्स दसु खुरमजना हाइजरी लोइना आरामबाइ तेंगोल इबुंग युपासिंगदसु खुरमजना हाइजरी इमा लेबाक इफुरुब इजाति कनबदा अपुन मोइना लेमिनसी आरामबाइ तेंगोल इबुंग युपासिंगना अदुक चाउरबा थौना अदुक लूरबा फिरेप लौबीबा मतमदुगा कनागुम्बा अमना चोंथोगा मतमदुगदी आरामबाइ तेंगोलना तौरिबसे फै हाइना कनागुम्बना मना पीना चोंथोखिदेबा अदो आरामबाइ तेंगोलना तौरिबा थौदांगसिदी यामना अचौबा अखोइना मपोकसे मगी अखोइना असि मर अखोइना लमनसे सिंगबा ngमरोइदबनी अदुना इबुंग युपासिंगदा हाइजगदबदी निंग हनबीगनो ngasi अखोइना लेरिबसे आरामबाइ तेंगोल इबुंग युपासिंगबु नुंसीदना आरामबाइ तेंगोल इबुंग युपासिंगना अखोइगी तमंग लेपि हाइना अखोइना लेजरिबनी सि वफमसे म थमजगे अदुगा लोइना अखोइना सेंट्रल गवर्नमेंट दसु असि वफमसे म थमजगे तौरिबा लानसे सेंट्रल गवर्नमेंट ना अथुबा मतमदा चंगमियंग चंगसन बीरगा तौरिबसे करिनो मणिपुर सिसु इंडिया की मनुंगदनी अदुगा ngasi मणिपुर दा सिनारिबा थोकनारिबा तौरिबा मयाम असे अखोइगी सेंट्रल गवर्नमेंट ना अथुबा मतम यंगसन बीरगा लानसे खरा यांगना लोइसनबीना बा हाइना सेंट्रल गवर्नमेंट की मफमदा असि वफमसे मसु आइना रिक्वेस्ट ओइना थमजरी लानसे अथु मतमदा लोइसनबिउ हाइना लोइना इमा मैरा पाइबी म्यामगी मफमदसु इकोक नोनजरी इमा सिंगना आरामबाइ तेंगोल की तमक्ता ngasi नुंसीबा उलेइबा हानादगी सुन आरामबाइ तेंगोल की तमक्ता इमा मैरा पाइबी सिंगनासु लेपि अखोइ इफुरुब इजाति कनबदा पुन मोइना लेमिनसी इमा सिंगना ngasi आरामबाइ तेंगोल की तमक्ता मफम खुदिंगी फंबीरगा आरामबाइ तेंगोल निंग हनबा यादे आइना थोपिरेइबा इमा मयामबुसु अमुक्कासु हन्ना खुरमजरी अदुगा आइना हाइजगदबदी लेइरिबा अखोइ मणिपुर लेरिबा खंदे मालेम दा लेमिते अखोइ मसेन अपुन मोइना लेमिनरगा इफुरुब इजाति कनमिनसी हुजिक तोइबा फिबमसे यामना साथीना लूरे तौरिबसे करिनो अमतंग येंजनबिउ ngasi asumaiना तौरगदी अखोइ करि फिबमदा लाकनी येकनाबना खुदोंग चाबा लौगै हाइना असम येंगना लेरिबा तंजासिगा अखोइ असुमाइना तौमिनारोइसी लोइना लमदम खुदिमक्ता लेरिबा अखोइ मेइतै मसेन अपुन मोइना पुनजनबगी तंजासु ओइरी लोइना मणिपुर दा लेरिबा सेंट्रल फोर्स अमसुंग स्टेट गवर्नमेंट अदुगा सेंट्रल गवर्नमेंट अदु लेरिबा मयामनसु अथुबा मतमना मियक चनहनबिरगा असिगुम्बा अवा अना हौजिक मणिपुर दा थोइबसे खरा यांगना लोइसनबिना बाइना आइना चैनल के माइगेदगी रिक्वेस्ट तौजरी अरोइबगी ओइना आइना आरामबाइ तेंगोल इचिनाउगी मफमदा थमजगदा वाफमदि आरामबाइ तेंगोल इबुंग युपासिंगबुगी मफमदा नचन्ना हाइजगदबदी असुमाइना इबुंग युपासिंगना थोपीखरगदी इमा लेबाकी तमक्ता कना थोलकनी ngasi आरामबाइ तेंगोल कया थवाइना पोंथावैगिबा अथौबा मयाम असि थमोइदा मोइना पेलरोइ इमा लेबाकी तमक्तनी हाइना कथोखिबा मयामदुगी खनबीरगा निंग हनबीगनु हाइना अखोइ सावरगसु अखोइना थादोगदी इमा लेबाकसे कनाना कनबीगनी असि वफमसेमा खंदबिउ हाइना नचन्ना सि चैनल के माइगेदगी थमजरी अदुना मित अखोइ मित असुम उइको मरु लोइखरे हाइना थवाइना पोंथावैगिबा अथौबदो असुमाइना अथौबा कयामा आरामबाइ तेंगोलदा मयाम अथौबा मयाम चखरबनी थवाइना पोंथावैना मयामदुगी खनबिउ सि वफमसेमा थमजगे इफुरुब इजाति कनमिनसी कंगलेपाकना याइफरे इमा लेबाकना याइफरे इबुदो पाखंगना याइफरे